나 바봉주 어제 칼게 한 따라면 이 타복도 못 잡아 뭐 하러게. 까라이더기 gian 따도이노미. 시 마사지 빠빠 호르거기네 유탁지 lep인. 고 마사지 빠링에다 뭐 유탁 잘라디 가도도바 빠라가 간나 까기도바. 안나 까드나 바네 마사지 타 이브님 짜까지 용 뭐라 ning 자리지. 합담 타이드나 합다 바딩에다 뭐 라니 뭐. 가자 기tan 간바가. yum지도 셀 도보가 나고 야오리게. 바봉기 벤신지나 까이 간도리게. yum지부로 심는 용감데. 아두니네. 제 yum지가 하나는 로찬동지 많은데 탁독사 독드는 로찬리네 바 마마라보게 분분던나세. 그리 하도 너희 강제도 떠이지. 아이주 셀 도보다 이마데 심니네 유달레바. ngangsa na tramine. 시드나 바사바도네 바 군을 레이지. 바바 암살로 주 쿡쿡 감니. 마나 누파 모이베기 yum지. 파니 주나 따바. yum कोइबसु नतेबा मा तौइजे काका निंजलिबा इना थाबो चलजु नुपी ngang थाबो चलि दु चलिना अस खंग्रेदा येंगो नंजु कारि कारि फगदबदो बेमा आइन थाबो चकि गान्दने इमागे जेगना बाबुंजा मपान थोकना मा फरसेना अस सेनाबादुने वारिजे नंग उदे कायदनो yung fata ba satok koda nan halo he sak lo bo loi ra bani thi lo sai cha ke ta potha ke tu la mi ni thaktra bani le ga ai mi mo wam do mi bodin na thabak to ro mi ba nai je tip se ke te thabak to me ba eji to bu pension sa ke no na ji usi to ji pension sa lo sen sa sen to lo phang ni ba ni nai je 너는 수도 등강이 뭐야 bro? 까리 너 얘 당한 매 토가 놈이 잡이 온 깔라오이도 봐. 어이, 아무도 완 등하거는 어디지? 이뭉세, 아니 타이니, 고, 아이기 돌아오면 타이바. 이마, 난 라우드라 디야드로도, 라우드라 디야드라 봐. 미진이 우리들이 내가 미진 아이지. 돌아오 사이가 있는데 땅오 이나이바. 이마, 하우스는 빈진사가 아니다 우리 타고 있다고 타고 이건데가. 나 싸나 수지 싸우라 바니네 해. 나 마이디 까이바 강드나. 엇, 가다우 가도 병원다. 아이고도 까이바 라이데. 아이지 벌받아 주 오피사로 바네네. 나 오피사로 왜 그러게? 하, 오피사로 왜 그러게 바나? 에이, 나 이놈 잡아도 와. 다이데 저 아이고도 나간 더 가다데. 나 마이디 까이도 강고, 나 마이디 까이도 강고. 할랑 오이바 기움지다. 용고이드나 거들 라이때 봐. 아이고도 나도 왕하고 에몽지 나래 비하래. 너희는 아이고도 야나 빠나가디 아이 펜싱이 셀 아이고도 베비로. 아이서 저렇게 가들로 저렇게. 노이징이 나삭도 아이 추구닝데. 원장 나 gian 따바 모르 마디네. 난기 펜싱기 पैसा도 나고도 로이는 신나봐야. 와, 낭나 하나 빠른 거 나트로. юм지 로션가다 뭐 로션데. 하. 나는 타박 싸우는 더 펜싱도 싸우는 पैसा도 펑이는 가이 가나리게. юм 차로지 가는 맞아 더 떠오르가 पैसा 오, 비비로 저저게 아이 까이던 레저로게 전달 레저로게. 나디 누파 낭나 엠 타라 먹어 보나 사나 수진이 낭 파잖아. 싸우는 마 펌펌 탐비야 뭐 야다 브라바. 하. 나는 타박 싸우는 더 미도 가이 가나리게. 아이는 이몽지 칼면서 그냥 와기 되는 강디가기. 까리 와도이바. 아이는 타박 들어갈 마담 아이지 수만 들어므로. 예. 낭나 타박 들어가 낭나 gian 따리게 마도 나 사나 수진 비범 자나 마펌 자나 세비는 마디 깨도게. 하. 마사마 사기만 마사가 자나 뭐 아이 까리 너는 뭐 따닝드레 아이 펜션기 시에로는 비비우 아이 자자가게 까들로 레저게 너기 나삭싱도 숭우닝데. 아이 숭우닝데. 마시는 시가리 파동네 마시가 가는 공도지. 시를 그냥 비우 하면은 비행기가 이거 이건다. 헬도 라이트 하이브니. 까리 시를 들이봐. 너희는 들어는 들어 지내시. 비행기 시에는 비면 들어. 나는 로이로 선배나 들어도 나는 로이로 선배나 잡아. 아도 워 수능에 시에도 바상 시를 필요. 나한테 두가게. 하! 두가게. 무슨 하나 가져. 이게 뭔가 하도. 난 하도게. 너 두가게 나 지금 무슨 비행기 들이지. 치권까지. 랑가게 거세. 두가게 할려면 두가게. 어디 갑니다. 이봉아, 리키야. 마. cây lấy em ạ. Nuôi được nhà có dùng có lạc nào bảo. lạc ngày xí đi lạc thì. Em đang ngồi đó, khang ngang na cái này. Thuốc chỉ bây giờ Thibasu khangde noi da layang gadra la ni dum yo da sa salo khangdi khoi di ngasai khoi ni sile khoi de sida di lakti anta yeng ujro
ꯍꯣꯏ ꯊꯤꯔꯨꯔꯁꯦ ꯂꯥꯛꯑꯣ ꯑꯝꯇ ꯉꯁꯤꯗꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇꯦ ꯅꯍꯥꯟꯒꯩꯗꯤ ꯑꯗꯨꯝ ꯂꯥꯛꯑꯝꯕꯅꯤꯅꯦ ꯉꯥꯛꯇꯪ ꯑꯣꯏꯇꯥꯔꯁꯨ ꯑꯗꯨꯅꯤꯅꯦ ꯉꯍꯥꯟꯈꯩꯗꯤꯅꯦ ꯃꯥ ꯀꯣꯏꯊꯤ ꯊꯤꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯑꯗꯨꯝ ꯂꯩꯔꯝꯕꯅꯦꯕ ꯉꯁꯤꯁꯦ ꯊꯤꯕꯁꯦ ꯈꯪꯗ꯭ꯔꯕ ꯑꯗꯣ ꯏꯃꯥ ꯄꯨꯟꯁꯤꯕꯅ ꯍꯦꯛ ꯁꯨꯃꯥꯏꯅ ꯃꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅꯗꯤ ꯇꯧꯔꯝꯗꯕꯅꯤ ꯃꯄꯥꯅꯅꯦ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯅꯥꯕ ꯍꯧꯕꯒꯤ ꯇꯥꯏꯞꯇ ꯇꯧꯈ꯭ꯔꯤꯁꯦ ꯈꯪꯗ꯭ꯔꯦꯗ ꯄꯤꯛꯏꯉꯩꯗ ꯌꯥꯝ ꯀꯤꯍꯟ ꯈꯪꯍꯟꯕ ꯂꯩꯐꯝ ꯆꯥꯐꯝ ꯁꯨꯈꯪ ꯈꯪꯗ꯭ꯔꯕꯅꯤꯗ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯂꯥꯛꯑꯣꯁꯦ ꯑꯝꯇ ꯊꯤꯔꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯌꯥꯝꯃꯦ ꯊꯤꯔꯛꯏꯁꯦ ꯑꯩꯈꯣꯏꯕꯣ ꯃꯁꯤꯕꯨ ꯁꯤꯕ ꯅꯠꯇ꯭ꯔꯁꯨ ꯃꯥꯅꯦ ꯆꯠꯂꯣ 이봉아 ꯀꯔꯤ ꯅꯪ ꯀꯩꯗꯨꯕꯣ ꯂꯥꯛꯑꯣꯁꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯂꯥꯛꯑꯣꯁꯦ ꯂꯥꯛꯑꯣ ꯅꯄꯥ ꯌꯨꯝꯗ ꯂꯩꯍꯧꯗ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯁꯤ ꯍꯧꯒꯠꯂꯣꯕ ꯂꯥꯛꯑꯣꯁꯦ ꯂꯥꯛꯑꯣꯁꯦ ꯂꯥꯛꯑꯣ ꯅꯪ ꯁꯨꯃꯥꯏꯅ ꯆꯠꯂꯣꯅ ꯀꯅꯥ ꯍꯥꯏꯅꯣ ꯅꯉꯣꯟꯗ ꯑꯗꯣ ꯀꯣꯂꯦꯖꯁꯤ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯅꯣꯏꯁꯨ ꯑꯝꯇ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣꯕ ꯃꯣꯏ ꯕꯥꯗꯣ ꯉꯥꯎ ꯂꯩꯔꯦ ꯇꯜꯂꯦ ꯄꯥꯈꯪ ꯐꯥꯔꯀꯥꯟꯗ ꯃꯤ ꯏꯀꯥꯏꯔꯝꯒꯅꯤ ꯄꯨꯟꯁꯤꯕ ꯄꯨꯟꯁꯤꯕ ꯍꯥꯎ ꯐꯝꯃꯣ ꯏꯆꯦ ꯍꯥꯎ ꯄꯨꯟꯁꯤꯕ ꯂꯩꯇꯕ꯭ꯔꯣ ꯂꯩꯌꯦ ꯃꯊꯛꯇ ꯑꯣꯏꯅ ꯐꯝ ꯂꯥꯛꯑꯣꯗꯅ ꯌꯥꯅꯤꯗꯅ ꯁ꯭ꯋꯥꯏ ꯐꯝꯖꯜꯂꯒꯦ ꯃꯥꯗꯣ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯀꯦꯅ ꯍꯤꯞꯈꯤꯕꯅꯦ ꯑꯩ ꯀꯧꯊꯣꯛꯂꯛꯀꯦꯀꯣ ꯍꯣꯏ ꯄꯨꯟꯁꯤꯕ ꯇꯥꯕ꯭ꯔꯣ ꯂꯥꯛꯑꯣ ꯁꯤ ꯐꯝ ꯂꯥꯛꯑꯣ 이게 그래 봐. ꯍꯣꯅꯦ ꯅꯪꯗꯤ ꯀꯣꯂꯦꯖ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯦ ꯐꯣꯔꯝ ꯐꯤꯜ ꯑꯞꯇꯨꯗꯤ ꯂꯥꯁ ꯗꯦꯠ ꯍꯌꯦꯡꯗ ꯉꯥꯏꯁꯜꯂꯛꯑꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯅꯪ ꯐꯣꯝ ꯂꯧꯕꯤꯔꯛꯑꯝꯃꯤꯁꯦ 폼 야니다. 아니 한다 콜레지 드롭 돌아가 도. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯅꯪ ꯁꯦꯜꯒꯤꯔꯣ 나대다. 더벅 하지 레바. ꯑꯗꯨꯒꯤ ꯁꯦꯜꯒꯤꯗꯤꯅꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯃꯤꯁꯥ ꯍꯣꯏꯔꯤꯀꯤ ꯍꯣꯏ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯇꯧꯔꯒ ꯅꯪꯒꯤ ꯔꯦꯗꯤ ꯊꯝꯈ꯭ꯔꯕꯅꯦ ꯃꯌꯥꯝꯅꯤꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯉꯒ ꯑꯩꯅ ꯌꯨꯉꯥꯎꯗꯣ ꯌꯦꯡꯁꯤꯜꯂꯁꯤ ꯀꯅꯥ ꯉꯥꯎꯒꯦ ꯉꯥꯎꯔꯝꯃꯦ ꯉꯥꯎꯔꯤꯁꯦ ꯀꯅꯥꯅꯣ ꯌꯨꯉꯥꯎ ꯊꯤꯡꯗꯣꯏꯁꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯏꯃꯨꯡꯁꯤꯗ ꯀꯨꯁꯤꯔ ꯁꯤ ꯇꯧꯅꯤꯡꯕ ꯇꯧꯕ ꯀꯅꯥ ꯊꯤꯡꯗꯣꯏꯕ ꯉꯥꯎꯔꯤꯁꯤ ꯇꯧꯕ ꯇꯧꯕ ꯀꯅꯥ ꯊꯤꯡꯗꯣꯏ ꯑꯩꯉꯣꯟꯗ ꯑꯩꯅ ꯌꯨꯉꯥꯎ ꯑꯩ ꯑꯩꯈꯣꯏ ꯃꯣꯏ ꯏꯃꯥꯟꯅꯕ ꯍꯣꯏ ꯂꯥꯛꯏꯔꯥ ꯄꯥꯎ ꯄꯥꯎ ꯑꯩ ꯔꯤꯒꯤ ꯍꯥꯎ ꯄꯥꯎ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥ ꯂꯥꯎꯁꯤꯗ ꯕꯕꯥ ꯅꯠꯇ ꯂꯥꯎꯅꯦ ꯕꯕꯥ ꯅꯠꯇ ꯂꯥꯎꯅꯦ ꯅꯪꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯥꯅꯤꯅꯦ ꯅꯪꯁꯦ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯅꯪꯁꯦ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥ ꯅꯪꯁꯦ ꯍꯥꯠꯇꯣꯛꯄꯤꯔꯨꯔꯣꯕ ꯅꯪꯁꯤꯕꯨ ꯅꯪꯁꯦ ꯅꯪꯅꯗꯤ ꯐꯤꯔꯣꯜ ꯐꯖꯕꯅꯤꯅ ꯁꯦꯠꯂ ꯍꯥꯏꯕ ꯃꯤꯅꯥꯏ ꯍꯦꯛꯇ ꯃꯥꯟ ꯅꯪꯁꯦ ꯅꯨꯡꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯥꯅꯤꯀꯣ ꯅꯪꯁꯦ ꯅꯪ ꯍꯥꯠꯇꯣꯛꯄꯤꯔꯨꯔꯕ ꯏꯆꯥꯗꯤ ꯅꯨꯡꯁꯤꯕꯅꯤꯗ ꯕꯥꯕꯨꯡꯅꯅꯦ ꯅꯣꯏꯁꯤ ꯅꯨꯡꯁꯤ ꯂꯥꯛꯁꯦ ꯕꯥꯕ ꯄꯥꯝꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯦ ꯕꯥꯕ ꯄꯥꯝꯒꯦ ꯅꯣꯏꯁꯦ ꯄꯤꯛꯏꯉꯩꯗ ꯏꯄꯥ ꯂꯣꯏꯅ ꯄꯝꯃꯒꯅꯦ ꯑꯩꯉꯣꯟꯗ ꯆꯥꯎꯔꯛꯏꯅꯦ ꯑꯩꯁꯦ ꯈꯪꯕ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯥ ꯑꯩ ꯏꯆꯥꯅꯨꯄꯥ ꯇꯤꯟꯅꯕꯗꯅꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯆꯥꯅꯤ ꯅꯪꯁꯤ ꯀꯣ ꯆꯠꯂꯣ ꯐꯝ ꯅꯣꯏꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤꯅꯦ ꯏꯆꯥꯁꯤꯡꯁꯦ ꯑꯩ 미사 이자 용 시기로 이자는 năng 주고 이자 작품지 또시 마이가 있잖아 한우 아두가 이자 나사제 신나 앙아 낭지 이자지 누시기 봐더니 거자 많은 징제 ꯆꯠꯂꯁꯤꯕ 돌리 ꯍꯥꯎ ꯕꯕꯥ 이자 작품이 파자이다고 누시기라고 롬롬 해라고 이자지 나삭도 온통 티가 이자지부터 오지부 ꯑꯁ ꯕꯥ ꯑꯩꯁꯨ ꯃꯨꯟꯅ ꯌꯦꯡꯖꯔꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤꯗ ꯉꯁꯤ ꯈꯤꯇꯪ ꯊꯥꯕ ꯋꯥꯠꯂꯛꯄꯁꯤꯗ 에이 아이 이자지 누시는 하림이네 ꯀꯩꯁꯨꯝ ꯈꯟꯅꯨꯀꯣ ꯅꯄꯥꯅ ꯄꯪꯉꯥꯡ ꯉꯥꯡꯉꯤꯅꯦ ꯁꯤ ꯆꯪꯉꯨ 어이 아이 이거도 너는 따다 봐야 될 거 아니노 어 아이 하이지 하기 온 떠고 임이네 ꯆꯪꯉꯣꯃꯤ야 높이 형아 따다 봐야 거나 온다 고 아도 너희 라이지 그대로 라이네 봐
ꯄꯨꯟꯁꯤꯕꯗꯣ ꯀꯩꯅꯣ ꯑꯦꯗꯃꯤꯁꯟ ꯇꯧꯕꯩ ꯂꯥꯁ ꯗꯦꯠꯇꯣ ꯍꯌꯦꯡꯗ ꯉꯥꯏꯔꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯐꯣꯝ ꯊꯤꯜꯂꯛꯑꯝꯕ ꯀꯣꯂꯦꯖꯀꯤ ꯀꯣꯂꯦꯖ ꯇꯝꯃ ꯀꯩ ꯀꯥꯟꯗꯦ ꯆꯠꯂꯁꯤꯕ ꯅꯣꯏꯅ ꯀꯣꯂꯦꯖ ꯇꯝꯃꯒ ꯁꯔꯀꯥꯔ ꯒꯃꯦꯟꯒꯤ ꯊꯕꯛ ꯑꯃ ꯇꯧꯅꯤꯁꯨ ꯅꯠꯇꯦ ꯁꯔꯀꯥꯔ ꯒꯃꯦꯟꯒꯤ ꯊꯕꯛ ꯑꯃ ꯆꯪꯒꯦ ꯍꯥꯏ ꯀꯥꯟꯗ ꯁꯦꯟ ꯌꯥꯝ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨ ꯄꯥꯕꯗꯤ ꯀꯥꯏꯗꯩ ꯁꯦꯟ ꯇꯧꯗꯣꯏꯕ ꯇꯝꯃꯨ ꯇꯣꯛꯊꯣꯛ ꯑꯗꯨ ꯁꯔꯨꯛꯅꯦ ꯑꯐꯪꯕ ꯊꯕꯛ ꯁꯨ ꯁꯦꯟ ꯇꯥꯜꯂꯨꯀꯣ ꯅꯪ ꯃꯕꯨꯡ ꯍꯥꯏꯁꯦ ꯅꯣꯏ ꯂꯩꯋꯥꯅꯤꯀꯣ ꯆꯠꯂꯧꯀꯣ ꯔꯤꯀꯤ ꯆꯠꯂꯣ ꯍꯌꯦꯡ ꯂꯥꯛꯑꯣꯀꯣ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯖꯁꯇ ꯐꯣꯟꯗꯨ ꯄꯤꯔꯝꯃꯣ ꯀꯩꯝꯇ ꯈꯟꯅꯨꯀꯣ ꯅꯣꯏ ꯍꯣꯏ ꯏꯃꯥ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤ ꯀꯅꯥꯅ ꯎꯁꯤꯠꯇꯧꯔꯤꯒꯦꯕ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯇꯧꯔꯤꯗꯣ ꯏꯕꯨꯡꯉꯣꯏ ꯃꯃꯥꯟꯅꯕꯒꯩ ꯃꯃꯥꯡꯗ ꯏꯀꯥꯏꯔꯣꯏꯗ꯭ꯔꯕ ꯃꯥ ꯑꯗꯨꯅꯤ ꯅꯄꯥꯁꯦ ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯚꯥꯞ ꯇꯥꯗ꯭ꯔꯦꯃꯤ ꯅꯣꯏꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯌꯦꯡꯉꯣ ꯑꯉꯥꯡꯁꯦ ꯑꯗꯨꯝ ꯄꯥꯈꯠꯄꯒ ꯊꯨꯀꯠꯄꯒ ꯑꯗꯨꯝ ꯇꯧꯔꯦ ꯁꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯌꯨꯝꯁꯤꯗꯅꯦ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯂꯩꯅꯤꯡꯕꯒ ꯑꯝꯇ ꯄꯣꯛꯇ꯭ꯔꯕꯅꯦ ꯑꯩꯈꯣꯏ ꯁꯦ ꯃꯥꯒꯤ ꯐꯣꯝꯒꯤ ꯄꯩꯁꯥꯗꯨꯗꯤ ꯀꯌꯥꯅꯤ ꯍꯥꯏ 4,500 ꯍꯥꯏꯕ꯭ꯔꯣ 4,500 3,500 ꯈꯪꯗꯦ ꯑꯩ ꯗꯣꯂꯤꯗ ꯍꯪꯉꯒꯦꯕ ꯁꯦ ꯀꯔꯤꯝ ꯈꯟꯒꯅꯨꯁꯦ ꯂꯥꯏꯔꯤꯛꯇꯣ ꯐꯖꯅ ꯇꯝꯒꯗꯕꯅꯤꯅ ꯁꯨꯡ ꯅꯃꯥꯟꯅꯕꯤ ꯂꯥꯛꯏꯁꯤꯡꯗꯣ ꯃꯤ ꯄꯨꯟꯅꯕ ꯌꯥꯁꯦ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯂꯥꯛꯑꯣ ꯀꯩꯝ ꯆꯪꯉꯣ ꯇꯧꯗꯦ ꯀꯩꯝ ꯂꯥꯛꯑꯣꯁꯦ ꯇꯧꯗꯦ ꯏꯆꯥ ꯌꯥꯝ ꯐꯠꯇꯕ ꯃꯄꯥꯁꯤꯕꯨ ꯁꯤꯕꯨ ꯀꯔꯝꯕ ꯇꯥꯕꯟꯁꯤꯕ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩꯁꯨ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯕꯅꯤꯅ ꯏꯃꯥ ꯍꯣꯏꯅ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯍꯥꯏ ꯏꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯍꯥꯏꯅꯕ ꯂꯥꯛꯑꯒꯦꯅ ꯀꯟꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩ ꯑꯇꯣꯞꯄꯗꯗꯤ ꯌꯨꯝ ꯄꯥꯅꯤꯡꯗꯦ ꯏꯕꯥꯅꯤꯅ ꯈꯪꯅꯔꯛꯏꯁꯤꯁꯨ ꯆꯍꯤ 4-5 ꯁꯨꯖꯜꯂꯛꯑꯦ ꯑꯗꯣ ꯏꯕꯥꯅꯤ ꯆꯦꯟꯅꯕ ꯇꯧꯔꯁꯦ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯈꯤꯁꯤꯗ ꯅꯪꯗꯤ ꯊꯕꯛ ꯇꯧꯔꯛꯑꯦ ꯑꯩ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ ꯁꯦꯜ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯅꯪ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨꯏ ꯃꯊꯛꯇꯨꯗ ꯌꯨꯝ ꯁꯥꯕꯁꯨ ꯂꯣꯏꯗ꯭ꯔꯤ ꯏꯕꯥꯅꯤꯅ ꯍꯧꯖꯤꯛ ꯆꯦꯜꯂꯒ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯃꯐꯝ ꯆꯥꯅꯅꯦ ꯁꯦꯜ ꯊꯣꯛꯑꯦ ꯆꯦꯟꯕ ꯌꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗꯣ ꯑꯗꯨ ꯌꯧꯔꯀꯥꯟꯗ ꯆꯦꯟꯁꯦꯕ ꯀꯣ ꯆꯠꯁꯤꯁꯦ Ê, tâm sự lùi, ôi. Em rất phải rất xong một cái rồi kìa. ꯑꯩ ꯕꯨꯁꯦꯅꯒꯗ꯭ꯔꯥ ꯃꯥ ꯕꯨꯁꯦꯅꯒꯗ꯭ꯔꯥ Masana mo masao bane. Ma as mangawasi wadi wai. ꯍꯌꯦꯡꯗꯤꯅꯦ ꯍꯌꯦꯡꯗꯤ ꯑꯩ ꯅꯨꯄꯤ ꯐꯤ ꯑꯇꯥꯡ ꯂꯩ ꯅꯇꯥꯎꯅ ꯉꯍꯥꯟꯋꯥꯏ ꯇꯣꯂꯣꯞ ꯆꯥꯎꯅ ꯆꯥꯔꯤꯉꯩ ꯄꯦꯟꯁꯤꯟ ꯆꯥꯗ꯭ꯔꯤꯉꯩ ꯀꯥꯟꯗꯣ ꯃꯗ ꯁꯥꯈꯤꯕꯅꯤ ꯂꯣꯏ ꯌꯣꯟꯊꯣꯛ ꯊꯛꯇꯣꯛ ꯉꯥꯎꯊꯣꯛꯀꯗꯧ Cái xôm được làm gì xôm lên này sao? ꯑꯩ ꯉꯥꯛꯇ ꯐꯝꯒꯦꯅꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯐꯝꯒꯦ ꯁꯥꯏꯗ ꯅꯪ ꯐꯝꯍꯜꯂꯣ Sao phamo, sao phamo. ꯑꯩ ꯁꯥꯏꯗ ꯐꯝꯍꯜꯂꯣ Cái này nó gì sao? Làm gì nó xôm là cái này. ꯑꯩ ꯑꯣꯟꯅꯤꯡꯉꯦ ꯑꯗꯨꯒ ꯉꯥꯛꯇ ꯄꯣꯊꯥꯍꯜꯂꯣ Ê, sẽ phamo gì. ꯉꯥꯛꯇ ꯄꯣꯊꯥꯍꯜꯂꯣ ꯑꯩ Ê, ôi, tao phamo, tao phamo sao? Tao phamo. Nó sao? Mà ngầu lên hì. Ngầu lên. Đi công an này là. Ngầu chứ. Ông ăn tôi cái gì này. Ôi, sao? Bắt thao rồi cô. Good night. Morning. ꯑꯁ ꯑꯃꯃꯨꯛ ꯊꯤ ꯑꯃꯃꯨꯛ ꯊꯤ ꯄꯥꯕꯨꯡ ꯅꯠꯇ꯭ꯔꯣ ꯑꯗꯒꯤ ꯃꯥ ꯃꯥꯅꯤꯅꯦꯍꯦ ꯂꯥꯛꯑꯣ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯑꯁ ꯀꯔꯤꯅꯣ ꯃꯤ ꯃꯥꯇꯩꯁꯤꯕꯣ ꯃꯄꯥ ꯍꯧꯒꯠꯂꯣ ꯁꯤ ꯑꯝꯇ ꯍꯧꯒꯠꯂꯣ ꯑꯝꯇ ꯁꯤ ꯍꯧꯒꯠꯂꯣ ꯕꯕꯥ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯁꯤ ꯍꯧꯒꯠꯂꯣ ꯃꯤ 이놈이 나좀 따래. 하고로 쌤 뜻은 가. 하고로 쌤 뭐. 네. 아세. 람비라 망신 난 가오라 브로 난 거. 가오라 브로. 정원. 이놈 뭐 따오지 뭐 이거. 사는 에이, 이거 사나네.
ꯌꯥꯔꯦ ꯑꯝꯇ ꯆꯪꯉꯁꯤꯁꯦ. ꯌꯥꯏ. ꯁꯨꯃꯥꯏ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯂꯩꯀꯥꯏ ꯃꯤꯈꯩꯅꯁꯨ ꯑꯝꯇ ꯎꯁꯤꯠꯂꯔꯣꯏ. ꯌꯨꯝꯗꯒ ꯏꯃꯥ ꯍꯣꯏꯗꯒ ꯖꯥꯠ ꯖꯥꯠ ꯇꯝꯁꯤꯜꯂꯛꯄꯅꯦ. ꯄꯨꯟꯁꯤꯕꯗ ꯍꯥꯏꯔꯒ ꯈꯔ ꯊꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯒꯦ. ꯃꯆꯥ ꯃꯃꯧ ꯂꯩꯔꯗꯤ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯂꯥꯛꯄꯁꯨ ꯌꯥꯏ. ꯄꯨꯟꯁꯤꯕꯗ ꯍꯥꯏꯔꯒ ꯑꯩ ꯈꯔ ꯊꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯔꯒꯦ. ꯃꯌꯨꯝꯗ ꯂꯩꯔꯒ ꯀꯥꯏ ꯆꯠꯂꯤꯖꯥꯠꯅꯣ? ꯔꯤꯀꯤ ꯀꯥꯏ ꯆꯠꯂꯤꯕ ꯅꯣꯏꯗꯤ? ꯅꯣꯏ ꯌꯨꯝ ꯆꯪꯉꯨꯕꯅꯦ ꯅꯪ ꯊꯤꯔꯨꯕꯅꯦ. ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪ? ꯃꯥꯡꯗ ꯀꯥꯏꯗ ꯁꯨꯝ ꯆꯠꯂꯨꯃꯤꯅ ꯀꯩ ꯂꯩꯔꯒꯦ? ꯇꯧꯕꯗꯤ ꯊꯕꯛ ꯉꯥꯏꯔꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ? ꯆꯥꯛ ꯐꯪꯗꯅ ꯍꯌꯦꯡꯗꯣ ꯃꯣꯏꯔꯥꯡꯗ ꯆꯥꯛ ꯆꯥꯒꯦꯅ ꯍꯥꯏꯕ. ꯆꯥꯛ ꯆꯥ ꯑꯃ ꯆꯥꯁꯦ. ꯃꯣꯏꯔꯥꯡꯗ? ꯅꯨꯡꯉꯥꯏꯕꯅꯦ ꯃꯣꯏꯔꯥꯡꯗꯤ. ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯅꯪ ꯌꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯑꯃꯨꯛ ꯆꯠꯊꯣꯛꯈ꯭ꯔꯒꯅ ꯌꯨꯝꯗ ꯀꯃꯥꯏꯅ ꯇꯧꯕ? ꯌꯥꯕꯨꯗꯤ ꯌꯥꯏꯑꯕꯀꯣ. ꯑꯗꯣ ꯑꯩ ꯊꯕꯛ ꯈꯔꯗꯤ ꯂꯩꯌꯦꯕ. ꯌꯥꯏ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣꯅꯦ. ꯍꯌꯦꯡꯗꯤ ꯄꯨꯟꯗꯕ ꯌꯥꯗꯕꯅꯤ. ꯑꯩꯁꯨ ꯊꯣꯛꯂꯛꯇ ꯉꯥꯏꯔꯤ. ꯄꯨꯟꯕꯗꯤ ꯌꯥꯗꯤ ꯌꯥꯕꯅꯤ ꯍꯥ. ꯌꯨꯝꯗꯒꯨꯝꯕ ꯄꯨꯟꯕ ꯑꯣꯏꯔꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛ ꯌꯥꯕ. ꯑꯗꯨ ꯂꯥꯞꯅ ꯆꯠꯄꯅꯤꯅ ꯀꯩꯁꯨ ꯀꯨꯏꯔꯣꯏ ꯀꯩꯗꯧꯔꯒꯦ? ꯆꯥꯛ ꯆꯔꯥ ꯑꯃ ꯇꯛ ꯆꯥꯔꯒ ꯂꯥꯛꯁꯤ. ꯅꯣꯡꯃꯗꯪ ꯀꯣꯏ ꯆꯠꯄꯕꯨ. ꯑꯗꯨꯅꯤ. ꯁꯥꯎꯔꯅꯨ ꯚꯥꯏ. ꯅꯣꯏ ꯑꯗꯨꯝ ꯆꯠꯊꯣꯛꯎꯔꯣ. ꯑꯩ ꯅꯣꯡ ꯐꯖꯅ ꯌꯥꯎꯔꯒꯦꯕ. ꯃꯊꯪ ꯅꯪ ꯀꯩꯅꯣ ꯄꯩꯁꯥ ꯂꯩꯇꯕꯩꯔꯣ ꯀꯩꯅꯣ? ꯅꯠꯇꯦꯗ ꯑꯗꯨꯒꯤ ꯅꯠꯇꯦ. ꯄꯩꯁꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯊꯣꯛꯀꯦꯗ. ꯁꯦꯜꯒꯤ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ? ꯅꯪ ꯌꯥꯎꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤꯅꯦ. ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯜꯂꯒ. ꯁꯤꯁꯦ ꯀꯩꯅꯣ ꯅꯣꯡꯃ ꯐꯖꯅ ꯆꯠꯂꯁꯤꯁꯦ. ꯑꯩꯁꯨꯅꯦ ꯉꯁꯤꯒ ꯍꯌꯦꯡꯗꯤ ꯈꯤꯇꯪ ꯆꯤꯜꯂꯦꯕ. ꯅꯣꯏꯅ ꯍꯪꯆꯤꯠꯒꯨꯝꯕ ꯃꯁꯦꯝꯒꯨꯝꯕ ꯑꯣꯏꯔꯝꯃꯗꯤ ꯑꯃꯨꯛ ꯆꯠ ꯌꯥꯕ. ꯑꯗꯣ ꯅꯣꯏ ꯂꯦꯞꯇꯤ ꯂꯦꯞꯁꯟꯅꯔꯝꯃꯅꯤ. ꯍꯥꯏꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ. ꯑꯗꯨꯅ ꯅꯣꯏ ꯑꯗꯨꯝ ꯌꯥꯎꯊꯣꯛꯎꯔꯣꯕ. ꯑꯗꯨ ꯃꯊꯪꯗ ꯑꯃꯨꯛ ꯁꯤꯜꯂ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ? ꯅꯪ ꯌꯥꯎꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯅꯦ. ꯍꯣꯏ ꯐꯔꯦ ꯍꯣꯏꯁꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ. ꯍꯣꯏ. ꯃꯊꯪꯗ ꯄꯨꯜꯂꯁꯦ ꯍꯥ ꯚꯥꯏ. ꯍꯣꯏ ꯚꯥꯏ. ꯆꯠꯂꯦꯀꯣ? ꯏꯃꯥꯟꯗꯅ. ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯁꯦ ꯃꯥ ꯌꯥꯎꯗꯕꯁꯦ. ꯏꯃꯥ, ꯑꯩꯈꯣꯏ ꯕꯕꯥꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯑꯗꯨꯅꯤꯅꯦ. ꯑꯩꯅ ꯂꯩꯀꯥꯏ ꯃꯤꯃꯥꯡꯗꯁꯨ ꯏꯀꯥꯏꯕ. ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯕꯨ ꯁꯤꯕꯨ ꯑꯩꯕꯨ ꯀꯩ ꯍꯥꯏꯅꯗꯣꯏꯅꯣ? ꯏꯃꯥꯗꯤꯅꯦ ꯈꯥꯡꯕꯗꯤ ꯌꯥꯝ ꯋꯥꯔꯕꯅꯦ. ꯏꯕꯨꯡꯉꯣ, ꯅꯃꯥꯟꯅꯕꯈꯩ ꯂꯥꯛꯑꯝꯕꯅꯤꯅꯦ. ꯊꯦꯡꯅꯗ꯭ꯔꯣ ꯅꯪꯕꯣ? ꯊꯦꯡꯅꯔꯦ ꯏꯃꯥ ꯂꯝꯕꯤꯗ. ꯀꯩ ꯍꯥꯏ ꯂꯥꯛꯑꯝꯃꯤꯅꯣ ꯃꯣꯏꯕꯣ? ꯍꯌꯦꯡꯗꯣ ꯂꯣꯛꯇꯥꯛꯇ ꯆꯥꯛ ꯆꯥꯅꯕ ꯆꯠꯅꯤꯌꯦ. ꯑꯗꯨꯒꯤ ꯑꯩꯉꯣꯟꯗꯁꯨ ꯍꯧꯔꯛꯄ. ꯆꯠꯂꯨꯁꯨ ꯀꯩꯅꯣ ꯅꯃꯥꯟꯅꯕꯒ ꯄꯨꯟꯅ. ꯑꯉꯥꯡꯗꯤ ꯀꯣꯏꯕꯒ ꯌꯥꯝ ꯆꯠꯇꯧꯔꯦꯀꯣ. ꯆꯠꯂꯨꯆꯣ. ꯆꯠꯂꯔꯣꯏ ꯍꯥꯏꯒ꯭ꯔꯦꯗ ꯏꯃꯥ. ꯀꯔꯤꯒꯤ? ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯒ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯌꯨ ꯉꯥꯎꯔꯒ ꯏꯃꯨꯡꯗ ꯑꯣꯠꯀꯗꯕꯗꯣ. ꯑꯗꯨ ꯑꯃꯨꯛ ꯎꯕꯗ ꯑꯩ ꯑꯥꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯉꯣꯏꯗ. ꯏꯁ, ꯀꯩꯁꯨꯝ ꯇꯧꯔꯣꯏꯍꯦ. ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯄꯨꯜꯂꯤꯗꯣ ꯈꯔ ꯄꯨꯟꯒꯗꯕꯅꯤ. ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯅꯕ. ꯑꯩ ꯆꯠꯂꯔꯣꯏ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ. ꯅꯄꯥꯁꯤꯅꯅꯦ ꯅꯧꯄꯥꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯕꯅꯦ. ꯄꯤꯛꯏꯉꯩ ꯍꯥꯏꯁꯤꯗꯤ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯒꯗꯕ ꯃꯇꯝꯗꯨꯗ ꯎꯔꯥꯎ ꯊꯔꯥꯎꯕ ꯈꯠꯅ ꯆꯩꯅꯕ ꯑꯋꯥ ꯃꯩꯁꯥ ꯉꯥꯛꯇ ꯊꯦꯡꯅꯔꯕꯅꯤꯅꯅꯦ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗꯅꯦ ꯑꯐꯕ ꯑꯝꯇ ꯈꯜꯍꯟꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ. ꯑꯗꯣ ꯏꯃꯥ, ꯏꯕꯨꯡꯉꯣꯁꯦ ꯗꯣꯛꯇꯔꯗ ꯑꯝꯇꯪ ꯌꯦꯡꯊꯣꯛꯄꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯍꯣꯏ. ꯑꯩꯅꯅꯦ ꯅꯗꯣꯝꯆꯥꯗ ꯄꯩꯁꯥ ꯈꯔꯗꯤ ꯂꯧꯒꯦꯅ ꯍꯥꯏꯅꯔꯝꯕꯅꯤ. ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ. ꯅꯄꯥꯁꯤꯅ ꯐꯔꯝꯃꯒꯗꯤꯅꯦ ꯈꯔ ꯐꯒꯗꯕꯅꯤ. ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯄꯨꯜꯂꯁꯨꯅꯦ ꯃꯁꯥꯁꯦ ꯇꯨꯐꯛ ꯇꯨꯐꯥꯏ ꯏꯆꯟ ꯆꯜꯂꯦ. ꯈꯪꯗꯦꯗ. ꯌꯥꯔꯦꯁꯦ. ꯆꯥꯛ ꯉꯟꯅ ꯊꯣꯡꯅꯕꯅꯦ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯁꯤꯜꯂꯣ. ꯍꯣꯏ. ꯕꯕꯥ, ꯁꯤ ꯏꯁꯤꯡ. ꯏꯁꯤꯡ ꯈꯧꯔꯥꯡꯕꯅ. ꯉꯥꯈꯣꯅꯦ ꯏꯕꯦꯝꯃ, ꯋꯥ ꯍꯥꯏꯒꯦꯅꯦ. ꯀꯩꯗꯧꯔꯒꯦ ꯕꯥ? ꯅꯪꯅ ꯈꯪꯅꯩ ꯅꯨꯄꯥꯗꯨꯕꯨ ꯅꯨꯄꯥ ꯑꯉꯥꯡꯗꯨꯕꯨꯗꯤ ꯌꯥꯝ ꯐꯅ ꯇꯥই. ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕꯨꯁꯨ ꯌꯨ ꯉꯥꯎꯗꯅ ꯂꯩꯅꯦ. ꯑꯗꯨ ꯏꯄꯥꯗꯤ ꯄꯥꯝꯗ꯭ꯔꯤꯕꯣ. ꯅꯃꯥ ꯍꯣꯏ ꯅꯣꯏ ꯃꯥꯝꯇꯣꯟꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯅꯕꯨ ꯄꯥꯝꯃꯤ ꯏꯕꯦꯝꯃ. ꯍꯥꯟꯅꯒꯤ ꯅꯪꯅ ꯈꯪꯅꯩꯗꯣ ꯃꯗꯨ ꯏꯄꯥꯗꯤ ꯄꯥꯝꯗꯦ. ꯏꯕꯨꯡꯉꯣ, ꯉꯔꯥꯡ ꯗꯣꯜꯂꯤꯗꯣ ꯊꯦꯡꯅꯔꯝꯃꯤ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤꯗꯣ ꯍꯥꯏꯔꯛꯏꯅꯦ. ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯕꯣ? ꯍꯟꯗꯛꯇꯤ ꯐꯣꯝꯒ ꯂꯧꯗ꯭ꯔꯦꯗ ꯑꯩꯁꯦ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯀꯣꯂꯦꯖꯁꯦ
ꯑꯩ ꯇꯣꯛꯑꯒꯦꯅ ꯈꯜꯂꯦ ꯑꯩꯅ ꯑꯃꯨꯛ ꯀꯣꯂꯦꯖ ꯆꯠꯊꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯒꯗꯤ ꯑꯕꯨꯡꯅ ꯑꯃꯨꯛ ꯉꯥꯎꯔꯒ ꯏꯃꯥꯗꯅꯦ ꯑꯣꯠꯄꯤꯔꯤꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯆꯦꯁꯨ ꯂꯩꯁꯤꯗꯤ ꯅꯪ ꯂꯥꯏꯔꯤꯛ ꯃꯈꯥꯗꯤ ꯏꯆꯦꯅ ꯌꯥꯝ ꯇꯝꯍꯟꯅꯤꯡꯉꯦꯕ ꯁꯤꯒꯤ ꯈꯟꯕꯅꯦ ꯑꯩꯅ ꯀꯔꯤꯝ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯦ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯃꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯁꯤꯅꯦ ꯑꯩ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯅꯆꯤꯟ ꯈꯨꯝꯃꯤꯁꯤ ꯀꯩꯅꯣ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯆꯠꯇ꯭ꯔꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯦ ꯅꯪꯅ ꯉꯁꯥꯏꯗꯤ ꯇꯧꯔꯤꯕ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯩꯅꯣꯃꯦ ꯅꯪꯅ ꯁꯥꯄꯣꯠꯇ ꯁꯥꯏꯗꯣ ꯀꯩꯅꯣ ꯑꯩ ꯁꯤꯔꯦꯗ ꯀꯔꯤꯅꯣꯃꯦ ꯅꯪꯅ ꯅꯊꯤꯕꯨꯡ ꯅꯌꯨꯝ ꯆꯦꯛ ꯍꯦꯛꯇ ꯌꯨꯝꯁꯤꯗ ꯅꯣꯡꯃꯇ ꯑꯩ ꯃꯇꯝ ꯂꯩꯕ ꯐꯪꯗꯦ ꯍꯥꯏꯕꯅꯤ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯈꯨꯝꯃꯤ ꯅꯪꯅ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯈꯨꯝꯃꯤꯁꯤ ꯀꯩꯅꯣ ꯑꯩ ꯆꯦꯜꯍꯧꯔꯒꯦ ꯍꯣꯏ ꯇꯧꯗꯦꯁꯦ ꯃꯁꯤ ꯄꯥꯕ ꯑꯉꯥꯡꯁꯤ ꯂꯣꯏ ꯄꯥꯈꯠꯂꯦ ꯍꯥꯏꯕꯅꯦ ꯑꯩꯉꯣꯟꯗ ꯅꯣꯏ ꯄꯥꯕ ꯅꯪ ꯄꯥꯜꯂꯕ꯭ꯔꯥ ꯃꯨꯁꯦ ꯅꯪ ꯄꯥꯜꯂꯕ꯭ꯔꯥ ꯅꯪ ꯉꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯉꯁꯤ ꯂꯩꯔꯝꯗꯥꯏ ꯂꯣꯏ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯅꯃꯥꯟꯅꯁꯤꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯥꯒꯤ ꯋꯥꯈꯜ ꯀꯩ ꯂꯩꯒꯦ ꯈꯪꯗꯣꯛꯑꯣ ꯍꯜꯂꯣ ꯇꯥꯄꯟꯁꯤꯕ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯩꯈꯣꯏꯔꯣꯝꯗ ꯑꯝꯇ ꯂꯥꯛꯑꯣ ꯋꯥꯔꯤ ꯑꯃ ꯁꯥꯁꯤ ꯇꯧꯕꯅꯦ ꯑꯩꯅ ꯉꯁꯤ ꯅꯪ ꯀꯧꯔꯤꯁꯦ ꯋꯥ ꯑꯔꯨꯕ ꯑꯃ ꯍꯥꯏꯒꯦꯅ ꯀꯧꯕꯅꯦ ꯀꯩ ꯋꯥꯅꯣ ꯍꯥꯏꯁꯦ ꯅꯪ ꯃꯨꯟꯅ ꯈꯜꯂꯒꯗꯤ ꯈꯨꯝꯃꯣ ꯑꯗꯨ ꯍꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯅꯪꯒꯤ ꯑꯔꯣꯏꯕ ꯋꯥ ꯑꯃ ꯈꯪꯕ ꯄꯥꯝꯃꯦ ꯕꯥꯅꯤ ꯁꯤ ꯆꯦꯜꯂꯁꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯒꯗꯨꯗꯤ ꯑꯩ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯈꯤꯒꯦ ꯁꯦꯜ ꯊꯣꯛꯄ ꯃꯤ ꯑꯃ ꯑꯣꯏꯈꯤꯒꯦꯅ ꯅꯪꯗꯤ ꯁꯦꯜ ꯊꯣꯛꯑꯦ ꯊꯕꯛ ꯇꯧꯔꯦ ꯑꯩꯅ ꯅꯪ ꯂꯧꯕ ꯃꯇꯝꯗꯅꯦ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡ ꯑꯃꯗꯤ ꯅꯃꯥꯟꯅꯕꯤꯒꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯅꯨꯄꯥꯗꯨ ꯌꯥꯝ ꯊꯣꯛꯇꯕ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯂꯦꯞꯄꯒ ꯂꯥꯛꯑꯒ ꯐꯔꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯈ꯭ꯔꯒꯦ ꯅꯪꯁꯨ ꯅꯪꯒꯤꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯇꯧꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯆꯥꯐꯝꯒꯁꯦ ꯑꯃꯨꯛ ꯇꯧꯔꯤꯁꯦ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯕꯨꯡꯉꯣ 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 ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥ ꯏꯕꯨꯡꯉꯣ